Good morning. Ngasi ki card ki message apete himinar se ko card ki message yenga se timing of aba yenga se aduga ngasi se ken onne ko new moon ni ko new moon ge manifestation ki kalo ina phajana taw biro ko adi check up abundance check sem ba yare adagi nahan aina goddess hecate ge ama taw gi bado adu su taw biro ko hadi yamna urgent oiba leina ko thabak sum kuina ngairaga hadi ꯄꯥꯛ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅꯦꯀꯣ ꯑꯗꯨꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯦꯀꯥꯔꯇꯤꯒꯤꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯁꯦꯇꯔꯗꯦꯁꯨ ꯑꯣꯏꯀꯣ ꯁꯦꯇꯔꯗꯦꯁꯨ ꯍꯦꯀꯥꯔꯇꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯕ ꯈꯣꯠꯄ ꯃꯇꯝꯗꯨꯗꯀꯣ ꯅꯍꯥꯟꯗꯣ ꯍꯥꯏꯗꯤ ꯄꯦꯟ ꯀꯂꯔ ꯀꯔꯤ ꯀꯔꯥꯗꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯌꯥ ꯃꯥꯒꯤꯗꯗꯤ ꯕ꯭ꯂꯦꯛ ꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯦꯀꯥꯔꯇꯤꯒꯤꯗꯗꯤ ꯍꯥꯏꯗꯤ ꯕ꯭ꯂꯦꯛꯁꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯐꯩꯌꯦꯕ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦꯕ ꯏꯗꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯆꯦ ꯃꯆꯦꯠꯇꯨꯗ ꯏꯔꯒ ꯕꯣꯇꯜꯗꯨꯗ ꯍꯥꯞꯄꯤꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯇꯩ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯅ꯭ꯌꯨ ꯃꯨꯟ ꯀꯣ ꯅ꯭ꯌꯨ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯕꯤꯌꯨꯀꯣ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯕꯁꯤꯅ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯊꯛꯄꯒꯤ ꯅꯠꯇꯕ ꯁꯤꯒꯤ ꯃꯨꯟ ꯋꯥꯇꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯀ꯭ꯂꯦꯟꯖꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯦꯟꯖꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯃꯨꯟ ꯂꯥꯏꯠꯇ ꯁꯦꯝꯗꯣꯔꯤꯕ ꯏꯁꯤꯡꯗꯨꯅ ꯏꯁꯤꯡ ꯁꯦꯡꯗꯣꯛꯄ ꯀꯩꯅꯣ ꯏꯃꯨꯡ ꯁꯦꯡꯗꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯔꯨꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯔꯨꯖꯕ ꯈꯣꯠꯄꯗ ꯑꯗꯨꯝꯕꯗ ꯌꯨꯁ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯁꯦꯝꯃꯒ ꯊꯝꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯌꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯁꯤꯗꯒꯤ ꯌꯨꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯃ ꯌꯥꯔꯦꯀꯣ ꯆꯦꯛ ꯀꯗꯥꯏꯗ ꯊꯝꯒꯗꯣꯏꯅꯣ ꯍꯪꯉꯛꯄꯗꯣꯀꯣ ꯄꯔꯁꯇ ꯊꯝꯕꯤꯕ ꯌꯥꯏ ꯂꯣꯀꯔꯗ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯩꯅ ꯁꯦꯝꯗꯣꯔꯤꯕ ꯆꯦꯛꯇꯣ ꯀꯗꯥꯏꯗ ꯊꯝꯕ ꯌꯥꯏ ꯄꯔꯁ ꯑꯣꯔ ꯂꯣꯀꯔ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯣ ꯎꯄꯨꯗ ꯊꯝꯒꯦꯁꯨ ꯊꯝꯕꯤꯌꯨꯀꯣ ꯂꯣꯀꯔꯒꯨꯝꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯎꯄꯨꯗ ꯐꯖꯅ ꯀꯩꯅꯣꯝꯗ ꯍꯥꯞꯄꯒ ꯐꯖꯅ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯄꯣꯠꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯆꯦꯛ ꯁꯦꯝꯈꯤ ꯍꯥꯏꯕꯗꯣ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯑꯀꯥꯟꯗ ꯐꯣꯟꯅꯒ ꯍꯌꯦꯡꯒ ꯔꯤꯌꯦꯂꯥꯏꯁ ꯇꯧꯍꯜꯂꯛꯁꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯏꯅ ꯆꯦꯛ ꯑꯃ ꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯆꯦꯛ ꯑꯃ ꯏꯈꯤꯕꯗꯣ ꯑꯗꯨꯗꯣ ꯐꯪꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯏꯈꯤꯕ ꯃꯇꯝꯗꯀꯣ ꯆꯦꯛ ꯑꯃꯥꯎꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕ ꯑꯃꯥꯎꯟꯇꯣ ꯐꯪꯈ꯭ꯔꯒꯗꯤ ꯑꯍꯥꯟꯕꯒꯤꯗꯣ ꯕꯔꯟ ꯇꯧꯊꯣꯛꯑꯒ ꯈꯪꯕ꯭ꯔꯥ ꯕꯔꯟ ꯇꯧꯊꯣꯛ ꯃꯥꯏ ꯑꯦꯁꯦꯁꯇꯣ ꯃꯄꯥꯟꯗ ꯀꯥꯝꯊꯣꯛꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯡꯒꯨꯝꯕꯗ ꯀꯩꯗꯒꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯦꯛ ꯑꯃꯨꯛ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯤꯇꯪ ꯍꯣꯜ ꯇꯧꯕꯤꯈꯣꯀꯣ ꯑꯗꯨꯝ ꯊꯝꯕꯤꯈꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤꯗꯣ ꯑꯦꯃꯥꯎꯟꯁꯦ ꯌꯧꯔꯦꯅꯦꯅ ꯏꯁꯥꯅ ꯈꯟꯖꯔꯒꯗꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯃ ꯇꯧꯕꯗꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤꯗꯨꯅ ꯑꯍꯥꯟꯕꯁꯦ ꯒꯤꯐꯇꯤꯡ ꯔꯤꯁꯤꯚꯤꯡ ꯑꯣꯏꯅ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦꯀꯣ ꯒꯤꯐꯇꯤꯡ ꯔꯤꯁꯤꯚꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯁꯦꯇꯔꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯁꯦꯇꯔꯗꯦꯁꯦ ꯑꯃꯨꯛ ꯑꯃꯔꯣꯝꯗꯗꯤ ꯐꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯐꯤꯔꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯗꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯄꯩꯔꯒ ꯂꯩꯔꯒ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯐꯝꯒ ꯈꯪꯗꯗꯅꯗꯤ ꯂꯩꯕ ꯑꯗꯨꯒ ꯂꯩꯇꯕ ꯑꯃꯗꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯅꯦꯕ ꯖꯔꯁꯤꯒ ꯍꯥꯏꯔꯁꯤꯉꯣ ꯖꯔꯁꯤꯁꯦ ꯆꯥꯗꯕꯒ ꯃꯌꯥꯝ ꯂꯩꯅ ꯑꯗꯨꯒ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒꯗꯤ ꯃꯌꯥꯝ ꯊꯣꯞꯄ ꯊꯝꯗꯣꯏꯅꯦ ꯎꯄꯨꯁꯤꯗꯀꯣ ꯑꯗꯨꯝꯕ ꯄꯣꯠ ꯆꯩꯒꯨꯝꯕꯒ ꯂꯩꯔꯒꯗꯤꯀꯣ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯌꯨꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯐꯩꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯈꯣꯡꯎꯞꯀꯨꯝꯕ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦꯀꯣ ꯈꯣꯡꯎꯞꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯀꯣ ꯑꯗꯣ ꯈꯣꯡꯎꯞꯄꯨꯗꯤ ꯁꯨꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯀꯣ ꯑꯗꯣ ꯐꯤꯔꯣꯟꯒꯨꯝꯕ ꯗꯥꯟ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯍꯥꯟꯅ ꯐꯖꯅ ꯁꯨꯗꯣꯛꯄꯤꯌꯨꯀꯣ ꯑꯩꯅ ꯂꯤꯠꯂꯝꯕ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯑꯦꯅꯔꯖꯤ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯤꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯄꯤꯕꯨꯗꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯁꯨꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯁꯤꯗꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯐꯪꯕ ꯈꯣꯠꯄꯁꯨ ꯃꯤꯅ ꯒꯤꯐꯀꯨꯝꯕ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯨꯝ ꯑꯩꯅ ꯁꯣꯏꯈꯤꯕ ꯊꯕꯛꯀꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝꯕꯗꯣ ꯍꯟꯗꯅꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯈꯤꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯤꯁꯇꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯔꯤꯄꯤꯠ ꯁꯨꯡꯇꯧ ꯇꯧꯒꯅꯣꯅ ꯍꯥꯏꯕꯁꯤꯗ ꯑꯅꯤꯁꯨꯕꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯋꯥꯏꯑꯦꯀꯣ ꯋꯥꯕ ꯍꯥꯏꯇꯥꯔꯗꯤ ꯊꯕꯛ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯒꯤꯗ ꯑꯣꯏꯔꯣꯀꯣ ꯑꯩꯗꯣ ꯑꯃꯈꯛ ꯌꯥꯝ ꯋꯥꯔꯕꯗꯣ ꯑꯃꯈꯛ ꯑꯩꯁꯦ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯇꯥꯏꯃꯤꯡꯒ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅꯀꯣ ꯁꯤꯗ ꯈꯟꯒꯅꯣ ꯑꯗꯨꯗꯣ ꯁꯤꯗ ꯃꯌꯣꯟ ꯆꯣꯡꯗ꯭ꯔꯥ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯄꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯗꯤ ꯐꯔꯛꯀꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯒꯠꯂꯛꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯒꯤꯞ ꯑꯞꯀꯨꯝꯕ ꯇꯧꯒꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯎꯆꯦꯛ ꯑꯉꯧꯕꯒ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯐꯖꯅꯒ ꯇꯥꯔꯒ ꯂꯩꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ
ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯀꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯄꯤꯒꯅꯨ ꯍꯥꯏꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅ ꯄꯤꯕꯤꯗꯕ ꯑꯃꯀꯣ ꯑꯐꯕ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7:22ꯗꯅ 9:39 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ 13:13ꯒꯤꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯍꯥꯏꯗꯤ 3:30 ꯐꯥꯎ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 4:51ꯗꯒꯤꯅ 3:30 ꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 9:09ꯗꯒꯤꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡꯒꯤ ꯄꯨꯡ 1:03 ꯐꯥꯎꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯉꯁꯥꯏꯒꯤ ꯆꯦꯛ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯑꯗꯩ ꯑꯇꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯍꯦꯀꯥꯔꯇꯤꯒꯤꯗꯤ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯔꯥ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯔꯒ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇ꯭ꯔꯀꯥꯟꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯇꯨꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯅ ꯄꯨꯕ ꯌꯥꯏꯕ ꯃꯤ ꯑꯃ ꯆꯪꯉꯛꯀꯅꯤ ꯆꯪꯉꯛꯀꯗ꯭ꯔꯅꯦ ꯑꯩ ꯀꯥꯗ ꯆꯪꯉꯛꯑꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯎꯈꯤꯗ꯭ꯔꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯂꯩꯔꯒꯗꯤꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤꯀꯣ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤ ꯂꯣꯏꯅꯒ ꯇꯨꯝꯅꯈ꯭ꯔꯒ ꯑꯉꯥꯡꯒ ꯂꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗꯀꯣ ꯑꯩ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯍꯪꯉꯛꯈꯤꯕꯅꯦ ꯁꯤꯒꯤ ꯑꯦꯃꯦꯊꯤꯁꯀꯤ ꯄꯦꯟꯗꯦꯟꯁꯦꯀꯣ ꯑꯉꯥꯡꯒꯤ ꯁꯤ ꯁꯥꯇ꯭ꯔꯉꯩꯗ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯁꯤꯗꯤ ꯈꯤꯇꯪ ꯄꯤꯛꯑꯦꯀꯣ ꯁꯤꯗꯩ ꯈꯔ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯉꯥꯡ ꯑꯆꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯔꯇꯤ ꯅꯨꯡꯇꯤ ꯀꯔꯤ ꯀꯔꯥꯗꯣ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯨ 6ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ ꯔꯇꯤꯁꯦꯀꯣ ꯔꯇꯤ 6ꯀꯨꯝꯕ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯟꯗꯦꯟꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥꯏ ꯃꯔꯤꯗ ꯀꯩꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯀꯣ ꯑꯉꯥꯡꯒꯤ ꯁꯤ ꯁꯤꯜꯚꯔꯗ ꯁꯥꯕꯅꯤꯀꯣ ꯆꯥꯟꯗꯤꯗ ꯁꯥꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯨꯄꯥ ꯃꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯀꯥꯝ ꯑꯣꯏꯍꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯖꯦꯝ ꯁ꯭ꯇꯣꯟꯅꯤꯀꯣ ꯑꯦꯃꯦꯊꯤꯁꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦꯅꯦꯀꯣ ꯉꯔꯥꯡꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯣ ꯋꯥꯠꯁꯑꯞ ꯅꯝꯕꯔꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯗꯤꯇꯦꯜꯁ ꯑꯃꯨꯛ ꯍꯦꯟꯅ ꯍꯪꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯣ ꯑꯩ ꯅꯍꯥꯟ ꯙꯥꯇꯨ ꯃꯉꯥꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯥꯏꯐꯦꯠꯀꯣ ꯙꯥꯇꯨ ꯃꯉꯥꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯂꯩꯀꯣ ꯍꯦꯜꯊ ꯏꯁꯨꯁꯀꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯕꯀꯣ ꯍꯥꯏꯗꯤ ꯏꯚꯟ ꯍꯥꯏꯗꯤ ꯂꯛꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯇꯧꯗꯕꯁꯨꯀꯣ ꯍꯥꯏꯗꯤ ꯙꯥꯇꯨ ꯃꯉꯥꯒꯨꯝꯕꯁꯦ ꯁꯤꯕꯁꯨ ꯐꯩꯌꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯕꯟꯗꯦꯟꯁ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯍꯥꯏꯔꯒꯗꯤ ꯂꯟ ꯊꯨꯝ ꯀꯩꯀꯥꯒꯤ ꯃꯇꯥꯡꯗꯒꯁꯨꯀꯣ ꯍꯥꯏꯗꯤ ꯙꯥꯇꯨ ꯃꯉꯥꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯔꯁꯦ ꯙꯥꯇꯨ ꯃꯉꯥꯗꯅꯦ ꯁꯤ ꯁꯥꯔꯤꯁꯦ ꯑꯗꯨꯝ ꯄꯣꯠꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯝ ꯁꯤ ꯔꯇꯤ 6 ꯈꯛꯇꯪꯅꯤꯀꯣ ꯅꯨꯄꯤ ꯃꯆꯥꯈꯛꯀꯤ ꯁꯥꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯂꯪꯉꯒ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯙꯥꯇꯨ ꯃꯉꯥ ꯑꯣꯟꯂꯤ ꯈꯨꯗꯣꯞ ꯈꯛꯇꯪꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯈꯨꯗꯣꯞ ꯈꯛꯇꯪꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯖꯦꯝꯁꯇꯣꯟ ꯍꯥꯞꯄꯒ ꯁꯤꯕ ꯈꯛꯇꯪ ꯀꯩꯅꯣ ꯁꯥꯕ ꯈꯛꯇꯪꯒꯤꯅꯦꯕ ꯑꯗꯣ ꯈꯨꯗꯣꯞ ꯉꯥꯛꯇ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯅꯣ ꯇꯧꯗꯔꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯁꯥꯍꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯖꯦꯝꯁꯇꯣꯟ ꯑꯣꯔꯗꯔ ꯂꯥꯛꯑꯀꯥꯟꯗ ꯖꯦꯝꯁꯇꯣꯟꯗꯣ ꯄꯨꯂꯞ ꯁꯥꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯕꯤꯈꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠ ꯕ꯭ꯂꯦꯛꯀꯨꯝꯕ ꯕ꯭ꯂꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ